Lakhipuronline puthokchaba Mars ki tang 16 yumsa kaisa numit ki Khomjinba Pao tabirasi ahanbada maruipa Pao MLPCC na pangthokiba mifamda Assamda mitei mayekna primary thaktagi larik tamba yabagi ayaba pibirakpada lainga ki mafamda awangba thakta thagatpa madi tawbimal khangbaut khre Manipuri Sahitya Parishad Lakhipur District Committee na silangduna pangthokiba mifamna Assam laingak amadi Bandana Sharma bu thagatkre Jakairo Loop NGO amadi Chingdong Laikai Mera Paibina Maifagi Luchingba Singbu taram nokre Assam Phauraga Tripura da punana bahonaramba yamkraba Fensidile Cough Syrup bottle galwenana mioi ani police na phare Panchayat Mikhal pangthok piu Panchayat Raj Act chanhalu hairatuna jiribam da rally chatkre amasung Mini Boys Football Tournament ki ngasi jiribamda aroiba preliminary league match sing sanagani Haujik mapungoi papau tabirase Manipuri Language Protection Coordination Committee MLPCC nangarang Common Club Lakhipur Kasar da pangthokiba pau gi mifam amada haukiba Mars ki tang 10 da Assam cabinet na Meitei mayekna primary thakta tamba yabagi ayaba pirakpada Assam lengakpu awangba thakta thagatpa phongdokre mifam aduda KN Chan chairman MLPCC vice chairman ani retired SCS Arambam Nandababu amasung retired SCS Kangabam Santi Kumar loinana Ingudam Binod Arambam Gorogopal na chingba mioi singna sarujaki KN Chan chairman MLPCC na Loop mayam gi mahut sinduna Assam laingak na Meitei mayek na Assam da primary thakta tamba yabagi cabinet na laukiba warep adubo Assam laingak amadi mahi masing mantri Ranos Begu loinana Lakhipur gi MLA Sri Kausik Raibu thagatpa phongdokhi pau gi mifam loirba matung tongan ba loop kaya gi mute sing saruyatuna khana nainabagi mifam amasu pangthoktuna mayek asi tambada changadaba mathau taba machak singi matangda wapam sing phongdoknakhi Assam gi cabinet mifam da Laubi ki ba warep Meitei mayekna Assam da leiriba Manipuri angangsing haibadi primary thaktagi laik laisu tambada leijaramba hanagi mayek adudagi onthoga Meitei mayekta chatnaba jaragani haiba ayaba pibirakibagi damakta ahanbada Assam da kunda laita duna leijariba Manipuri Furup aikoi apumbana loina na CSO kayamu ming pandana hairabada Maipa Amchu Manipuri Sahitya Parishad Ima Maira Paibi amasung aikoi gi Lakhipur da lejariba Chanura Khorjeirup aduga gi aikoi gi Sunita gi Women Action Committee na chingba Hogi loop kayamukna ngasidi Assam gi kai khumnabada matik charaba Dr. Himanta Biswa Sharma bu awang ba thakta thagatpa phongdokchei madugi damakta ngasigi phamiba phamsigi mamangdasu loop kayamuktagi individual kayamuktagi su thagatpa phongdokhrabani adubu ngasidi allaman lai guru Khang Hiraba Ojamayam MLPCC ki mifam masida lakpiduna aikoi nungaiba phongdokbagi mifam ama phamjabani asengna yamna nungaiba wafamni masida Assam sarkar ta natana Assam gi ikai khumnaraba Mukhyamantri Sri Himanta Biswa Sharma ta natana ma ki sarkar aduga loina na Education Department Liberiba Education Minister Dr. Ronos Piguna Lobi Kiba Magi Taudang Aduga Education Department gi Agoi SCRT gi Director Amasung Official Staff Kudingmak Pasu Aikoi Manipuri Kunaina Thagatpa Phongdokchari loina na hairiba pandam mase jaunaba honabada aikoi mateng pangbi kiba Lakhipur Vidhan Sabha ki MLA Oibiriba Sri Kausik Raina aduki matik thengkhang kayada Assam gi Education Minister amasung Chief Minister amasung Secretary level da aikoi MLPCC Maipa
Manipuri Sahitya Parishad na chingba unhanaba sinbigibagidamaktaju aikoi Lakhipur MLA Shri Kaushik Rai busu ngamkhai leitana aikoi thagatpa phongdokchari aduga loina na masida haiba pandamase phangnabagi wabi kiba aikoi icha inau naharon kayamukna chen chongduna nongju nungsa khaktana makoina tawbikiba signature campaign kaya tawkiba aikoi gi Lakhipur gi inau Robindro amasung aikoi gi inau Sopona signature kaya mu khomduna thajangiba aduga thengkang kaya mu aikoina Gawati da chachaduna Gawati gi mandri mandol gi aikoi gi mantri singa unaduna wari sajakibada sen gi mateng pibirakiba lausin gi mateng pibirakiba hauna pangal happy rakiba aikoi gi alaman lai guru khudingmak ki mafamda hanna MLPCC gi maigai dagi tobimal khangbado aikoi phongdok chari Manipuri Sahitya Parishad Lakhipur District Committee na silangtuna Assam lengak na handakta Manipuri lonbu rajya sigi district marida associate official language oina sakhang kiba amadi Assam lengak na primary thakta leiriba Manipuri medium school singda Manipuri mayek tamba hobagi ayaba pirakpada harauba phongdokpaga loinana B Bandana Sarmana APSC na lawpa porikhada manga super rank takhalakuna Assam Electrical Grid Corporation Limited ki assistant manager oina khalakpada harau temba phongdokpagi miphamama ngarang Puinabati ME School Tolenkun Kasarda pangthokre Manipuri Sahitya Parishad Lakhipur District Committee ki President Yumnam Nadia Chana mifama poiduna pangthokkiba mifamda Ngangom Basanta Kumar BP Manipuri Sahitya Parishad Assamna Chief Guest aduga Thokchom Bishwanath President Naharol Khodirol Silup Lakhipur amasung B Bandana Sharma Assistant Manager AEGCL na Guest of Honor oina sarukjakhi Tonambam Robindrona Program Conduct tauki Ingudam Nilbirna Taramnok Pagiwarul Piki Thoramda Ngangom Baba Macha Saubam Ongbi Jayanti Moirang Them Sobita Khaidem Gauraharin na chingba miyoy singna wangangki Miphamna Assam CM Dr. Himanta Biswa Sharma Mahima Singhi Mantri Ranos Bego Masung Lakhipur gi MLA Shri Kaushik Rai bu awangba thakta thakatwahi phongdoknaki loinana paliba lengak asigi damak Manipuri jati asina tawgotaba thabak kayasu miyamgi pukning chingsinkhe hairi athokpam Nilkantana thakatwahi piduna miphamadu loisinke Nungairaba Pao SS Coaching Center Binakandi Part 1 gi thong manakta Class 8 tagina Class 12 phawbagi mahiroi singi damak Maths amadi Science subject ta coaching haujaragani subject sing asi tambi takpi bada experience leiraba MSc Maths Somia Sanaujamna linkachaba SS Coaching Center asida atai experience leiraba oja sing yauna Maths Advanced Maths Physics Chemistry Biology na chingba takpi tambi gadawri akupa marol amadi registration gi damak ngasimak mobile number 6002 203-538 number asida contact tawbiyu Jakairol Loop NGO amadi Jingdong Lekai Merapai bising nangarang Maifagi luchingba singbu taramna okre Sinam Merababu retired assistant video gi yumda pangthokiba mipamaduda President oina Sinam Gunamhon Maifagi Chief Advisor Saram Herajit Maifagi President Thangjam Projen Secretary General Tampak Mim Salaudin Wahengbam Surendra Irom Nilu Seram Mohenjitna Daistapam ki Lonana Jakairo Loop ki Maigedagi Lengjan Kudul Tamduna Ikai Khumnaki Thorumga Mari Lenana Assam Lengakna February ki tang kunumdoi amadi March ki tang tarada Manipuri Loan bu Associate Official Loan amadi Manipur da chanariba mitei mayak asimak Assam da tamba yaragani haina Assam ki cabinet na warep laukiba dubu harawa pangdoki Thoramda Sinam Sanatombi Ningomba Manoj Kumar na chingba miyoy singna wangang ki haina Maifana Thadorokpa Pawa Madahairi Prime Minister Narendra Modi na Delhi Khongchata Lakpati Didi Singa Unakibagi live Yengkibaga Luinana
Kasar Phulertol Multipurpose Hall da CLF ki manung channa leiriba GP mari gi oiba Lakpati Didi SSG member singna sarukya ki bathoramda Lakpati Didi singi certificate yentokre Mars ki tang tara da pangthoki bathoramaduda Lakhipur NRLM block ki coordinator Mohan Dev Pradip Kumar Dusat Mrinal Gogoi Aspirational Block Fellow Baisakhi De Loinana CLF ki President Bina Deviga Loinana certificate singadu kusinakhe hairi Lamtagi nongma panba ningthau ka benamita malem gi apunba meitei lining loop ki luching purel sayon ba khuman gi lamjing lamtak makhada hojai gi thomi singna sinlangduna leiho pokpi jaribon hailakandi da leiba asem sanatuma meitei gi sangaida meitei ekhoi gi lining da hanjilakpagi humbutra rak suba sariwasak parei hanbagi tharoma pangthokre War on drugs ki khongjengi manung chana West Bengal dagi Assam phauraga Tripura da punana bahonaramba yamkraba fensidile cough syrup bottle galoinana miyoi ani ngarang police na phare Assam Tripura ngamkhai Churaibari check post ta thihumbagi thabak chathabada gari amada puduna lakhiba packet chamaga marfutra humdoi da yaurakhiba fensidile cough syrup lising mapan ga chatret phare masida chenaba miyoi ani police na wahang pahong chathari Silchargi Annapurna Laisangda Uran Bachangduna Laisangi Bamal Taraba Pochai Kaya Punana Bahonaramba Mahiyan Kidre Paugi Likun Matungina Ningthokaba Numit Kinumidangda Uran Bakutpu Amana Silchargi Annapurna Laisangdagi Mamal Lairaba Pochai Kaya Uran Anaba Mapam Amada Paisina Bahonaringaida Mapam Adugi Miyamna Uran Bachangbagi Nason Kangduna Mayam Thoknarakpadagi Pochai Pubangam Kidre Hairi Thaudok Asigi Mamising CC camera da Upapangki Kudakta Tarapur Policing Mapam Aduda Laktuna Yengsinki Amasung Jenaba Miyoi Ama Phazinki Haina Laisang Asigi Pujari na Phongdoraki DC Jiribam na thokiba matam loiraba panchayat member sing bu lokthokuna anoba member sing haplaga panchayati raj thaupunanaba administrative committee semlakpa mawang asi yaning de haina Jiribam district ki miyam amadi Jiribam jila parishad ki ex adhyaksha Janaki Debina phongdorakre Nubidasida miyam gi rally ama Jiribam gi jingdong lekai dagi DC office complex tamna chatki rally asida Manipur da Panchayati Raj Act 1994 chanahan biyo Taruk Suba Panchayat Mikhal Pangthok biyo Rajniti wala gi pocket tagi puthokpa miyoi singna Panchayat ki thaupuba yaroi Democracy lebak ni democracy ki wahan thok lehen biyo miyam gi hak matpa yaroi haibana chingba slogan kaya laurduna rally adu chatki Matungda Jiribam gi DC complex yauruba matung miyam ga loinana Jiribam jila parishad ki ex adhyaksha Janakina DC da memorandum ama pisin ki hiramasi ki matangda ex adhyaksha Janaki Debina Jiribam gi paumisingda asumna phongdokhi nasi akoi Jiribam gi praja miyam ga loinana koi gi gram panchayat ke area da leidiba thanagi elected oiraba amati praja singa koi loinana ngasi mifam ama koi nampham se phamja bagi madamdi barang haukiba Mars ki tang Taramathoi koi gi DC Jiribam na thokiba akoi gi matam loiraba panchayati raj ki member sing bu lokthoga anauba member hapaga panchayati raj ki thaupunana ba administrative committee semakpa se akoi gi panchayati raj ek Manipur panchayati raj ek 1994 gi amendment section 22 gi sub clause A da jauriba niyom ase tasengna akoi violate tawbani haibasi akhona ma praja miyam gi famda thamjaningi akoi gi section asida jauriba wafamdi akoi panchayati akoi gi member na taka pradhan jila parishad sing se makoi gi matam loiraga karigumba Manipur akoi gi sarkar aduna paliba sarkar aduna election tawba ngamdragadi rule ek sida jauriba gi section sida jauriba gi matung inadi hanagi mi singdu amuk hana thaupu halaga panchayat ki thabak singje puhangadabani haibasi jamna mayek sengna jauri asigumba ek asida jauriba akoi gi section asibu tasengna Manipur government violate tawasi atuba matamda handokpiu amadi praja miyam gi apamba jengaga mikhal athuba matamda pangthokpiu haiba wafam asi aina aigi jila parishad ama oina akoi gi Manipur sarkar da amadi akoi gi rural panchayati gi minister honorable CM da appeal tawjari Assam Rifles na silangduna numit mapanigi oiba
National Integration Tour arang Assam Rifles Headquarters Sri Kunadagi lamthakre Project Operation Sadbamana gi makhada Assam gi Kasar amadi Manipur gi Tamenglong amadi None jila dagi manung Khomjinba khungangdagi nupa macha 19 amadi nupi macha 10 March ki tang 12 dagi kun phawbagi khongsada sida saruyari Silong Guwahati amadi Tezpur Chatkadaba Khongsadasi Maruina Angang Singi Midyang Paktok Chaktok Hananabagi Amadi Mahiroi Singi Marakta Tongan Ba Nat Amadi Sanskriti gi matangda Lausing Gyan Tansinanabagi Pantamda Sinba Khongsat ni hairi Tha asiki tang taruktagi All Jiribam Sports Association Jiribam na sinduna Jiribam Higher Secondary School gi sanabungda chahi 19 makhagi Ahanba District Level 5A Side Mini Boys Football Tournament 2023-24 ngarang taruk ni subata sanakiba ahanba match ta SBNYC amadi KYC goal mari chanaduna draw oiki ani suba match ta KMYC na CKC Ebu Panjal mari ahumda maiti papiki aduga ahum suba match ta EYC na UPC bu goal ahum sunoda maiti hanki match sing asi Aziz Haider amadi KS Nilkamalna match adu conduct tobiki ngasi sanagadaba aroiba preliminary league ki ahanba match nungthil gi pung ani tabada Oriental Club ka Ichel Club ka ani suba match ta nungthil gi pung ahumda Sunrise Club ka YWA Sonapur ka sanagani aduga ahum suba match na nungthil gi pung marida quarter final league match sanagani hairi khanganjaba ma Lamdam asigi maming leraba Dr. Nandababu Singha MD Medicine Specialist Silchar Sodorghat Manaki Capital Point Taleriba Capital Diagnostic Center da Nongmaizing Kudingi layang ba huzare Miyam gi kudongchana nabagi damak Nongmaizing Kudingi ayuki pung 13 dagi nungthil gi pung ani phawba layang gadaba sida mangjauna na appointment lobining basingna telephone number 7002995161 natraga 7002995181 number asida call tobirakna ba hairi khanganjaba loijare Nungairaba pau khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna I tongtha leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna haksang phana thamba ngamali magnetology scanning therapy asigi kanaba lobiu ngasimak lengsin birago energy healing center first floor smile market central road silchar 1 Nongmaizing natabada numit khudingi ayuki pung 13 dagi nungthil gi pung ama phawba layeng seri chief consultant Dr. M. Santikumar Singha lifestyle medicine consultant Harvard School of Medicine USA certified Rompur Part 2 dasu numit khudingi naturopathy gi makhal makha layang patap sizinatuna layang bahuzare advance booking gi damak mobile number 9706 554 286 natraga 9395-732-456 number asida call tobirago ai na ngasi Dr. Santi jamba da lakpa pai na lakpa hijiki jumme kham ndo khai ai energy healing center da numit kunma thini shure isa layeng balak sebani alo haji masi se aroi banu mit oire improve oire Nungairaba pau BSc BTech BCA amadi MCA gi mahiroi singna computer programming tambagi damak free demo class ta saruk yabagi kutong chapa thamjari ngasimak iscode.com da changpiduna book tobiu natraga free demo class ki damak 9606017575 number asida call tobirago Aroibada maruiba pau amukhanna MLPCC na pangthokiba mifamda Assamda mitei mayekna primary thaktagi larik tamba yabagi ayaba pibirakpada leingaki mafamda awangba thakta thagatpa madi tobimal khangbaut khre
Manipuri Sahitya Parishad Lakhipur District Committee na silangduna pangthokiba mifamna Assam Lengak amadi Bandana Sharma bu thagatkre. Jakairo Loop NGO amadi Jingdong Lekai Mera Paibina Maifagi Luchingba Singbu taram nokre. Assam Pauraga Tripura da punana bahonaramba yamkraba pensidyl cough syrup bottle galunana mioi ani police na phare. Panchayat Mikhal Pangthok Piu Panchayat Raj Act Chanhalu Hairatuna Jiribam da rally chatkre amasung Mini Boys Football Tournament ki ngasi Jiribam da aroiba preliminary league match sing sanagani. Lakhipur Online YouTube channel gi pau sandok chaba ngasi gi oinadi matang asida loijare.